Malaysia chahi tarataruk makhagi angangsing mathakta social media account athingba thamkhri. Media account hangbagi ayaba pikidre khongthang asina malengi oina atopa laibak sing paikhanarakliba social media gi kanadaba sing adu khara makhaidi hantha hanba ngamgadori leina ki wade adaba Malaysia da laiba chahi tarataruki makhada mising lakh taranipan lom social media platform dagi lakthoka bani khongthang ase mama mapa pumna mangna ayaba phongdopadi leitri kanglup kharadi yaningdaba fawri Facebook, Instagram, TikTok, amadi YouTube singi account hangi harabadi chahi gi verification system legadabani lorina hana chahi tarataruk makhada account hang number sing adugisu account sing adu block toduna thamgadabani hairi Malaysia gi Communication and Multimedia Commission na hauzi account leiba singi chahi gi verification adu lakadori ba tha taruk asida pangthokatawribani chahi tarataruk ki makhada leiba user singa tha amagi manungda makhoi account sing adudagi data sing adu download torukpa natraga data transfer tawthoknaba khanghalakli karigumba social media platform singna commission asigi anoba kanglon sing asi thabak oina paikhatpada asoiba leirabadi penalty oina US $million 2.5 pigadauri loinana mama mapa singsu penalty fangadauri